Pakistan Imphal Wahengbam Washington pau pajeri ahanbada maroiba pau Raija sigi tongan bajila singdagi security force na khusu gulai kaya phagale popi pambi singchu yantatuna manghan kre Laibak yatai mafam singaloina na Manipur da sungasi National Press Day gi thoram pangthokani amasung Pradhan Mantri na hairi tribal singi yaipa thorang kaya paikat pa haibasina mahaki sarkar gi mangjil thaba dhabakni Imphal West amadi Jiribam Jiladagi Security Force na yam laba khuchukulai phagale Manipur Police Control Room na thokpa chero lamana hai Raija asigi tongan mafam singda Security Force na thi humbagi thabak leptana chathabada ngarang Imphal West Jilagi Patsoi Police Station na konba ngairangbam amadi longa koireng village anigi lonaba mafamdagi magazine yawba pistol manga grenade manga single barrel rifle ani local made pipe bomb ani Nongmei Maru Humpu handset ahum yauna tei polam kaya phagale Jiribam Jilagi Makha Basti Forest Area dangarang Security Force na thi humbagi thabak chathabada IED turret gelatin stick tara IED electric power unit ama detonator ani cordex meter kunmanga electric wire meter yankhai amadi pencil battery mari phagat pangamki Police ki pawasina makata na hai Manipur ki tongan mafam singda miyam dagi namduna sel khaibida chenaba amadi aina yadaba thabak tawba miyoi sing phana bagi damak lepa leitana thihumbagi thabak su chathari haukiba irai numita security force na RPF PLA gi miyoi ama Thaubal jila gi yaripok bamo lekai dagi fare mahak Imphal East jila gi tongan ba sarkar gi school amadi college singdagi namduna sel khaibida chenaba misakni hairi Amaromda Sandel Jilagi Tarau Laimanai Village tagi mioi ama Kakching Jilagi Palel Makhalaikai Satu Road tagi drug konana fare Mangondagi sapon kep mapal da haptuna puramba heroin number 4 phagat pangamki Security Force satharapa popi yantat pagi khongjangi saruk ama oina Ukrul Jilada haujik phawbada lam ekar samri kuntra tarukta tharamba popi pambi sing yantat pangamkre Manipur Police ki pauna hai haukiba lepak pokpa numitagi ngarang phawbu chathakiba khongjangda Ukrul Jilagi Somdal Singsang Lamlai Singphai Village amasung Leitan gi tongan mafam singda Security Force na atai sarkar gi agency singa khusamna duna popi yanthatpagi drive chathakibani Maduda hairiba mafam singa sida horamba popi pambi sing yanthatkibada natana mafam maduda leiramba sang yankhai mathoisu mai thaduna manghanki Manipur Police Assam Rifles samadi CRPF ki apun bakangpuna ngarang kangpok Pijila gi Loibol Village da lam ekar kunda tharamba popi pambi sing yantatuna manghanki mapam maduda leiramba drug sungbada sijenaba polam kaya sumai thadoktuna manghan kre hairi Jila asigi Scotland Village ki lam ekar kunda tharamba popi pambi singsu Manipur Police CRPF amadi Forest Vibhag ki official singna yantatuna manghan kre Mafam aduda saramba sang mga yauna drug sungbada sijenaba polam kaya su mai thaduna manghanki haina seroladuna makhatari State Health Society Manipur na sinduna cardiovascular laina amasung stroke tagi ngakthoknabagi matangda certificate course mangarang Imphal gi Jenims ta hudokre course adugi matangda wangangbada State Nodal Officer NPNCD Dr. Y Premchandra Singh na hai Manipurda Mamang Sahida Hudokiba Heart Attack na nabalayang bagi akanaba program gi makha tarakpa oina course ase hangdokpani mahang hai course ase kogi Manipurda mamangi Sahida koina hudoksakiba Delhi Stelmi initiative hadana heart attack nabagi layangba Jenims amasung district hospital sing the tie up to Najaraga hub and spoke model da tie up to Zabani kogi periphery da leba physician sing regional doctor sing da karamna heart disease manage tauba haigadaги have chumniom chumna koi chane train sing sida matam chana heart attack lying hobang amadagi habigi koi tha tara changa tawada modular course amani basi yamna anuba oiba aduga matam sigi amna takaroiba Jenims na mentor dobiraga tobidaba course makhalamani Thoramaduda Jenims Hospital ki Medical Superintendent Dr. K.H. Lokeshwar PSFI gi Program Manager Dr. Santosh Kumar na singba susaruk yaki
Laibak yatai mafam singalloine na Manipur sungasi National Press Day ki thoram pangthokani. Raija ki Directorate of Information and Public Relations DIPR na sinduna thoramasi ngasi Imphal ki nitai pat chutekta laiba DIPR gi auditorium ta pangthokani. Safeguarding press credibility amidst rising misinformation haiba thim da pangthokadaba thoramasida Manipur State Journalist Award lisangani kunmanga su yantokani workshop amasu pangthokani. Bisnupur जिला की कैबुल लमजाउदगी आरबिन मोयरांग थेमना यूनाइटेड किंगडम की ब्राइटन नमदी होप सिटी काउंसिल की पब्लिक ग्रेवेंसेस रिडर्सल ऑफिसर ओइन खलपदा कैबुल लमजाउ की तोंगान क्लब सिंगमदी मियामना नुंगाइब फोंदोक्रे पाउगी मरकथना अतेनब ब्रेक अमा Seizure Piles Man World Piles Day na lakpage iroinana Seizure Hospitals na November thasi piles kamari leinaba anaba sing layeng bagi khudong chaba sing pijari madudi infrared coagulator IRC sizinaduna thang thadana amasung ahing yariktana layeng ba oibana na bagi chang hanthahali loinana thuna khagale investigation amasung procedure sing da chada tara manga amadi chada tara discount pijagani khudong chaba sing asi lobinaba Seizure Hospitals ta pau phobirau telephone number 900-7900-794 ताबिरिब पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने हाइरी ट्राइबल कांगलुप सिंगदा आरानब थवंग चथबसिंग कोखनबा मदी चौखत थौरांग कयागी कानबा मखोइदे यहन्नब होनबा हाइबसी महाकी सरकार की अचेतप फिरेमनी गुजरात की नर्मदा जिला की ट्राइबल नमना खुंदाबा देदी या पिरादा ngarang lupa koti lising mapal satret henbagi chawkhat thorang ki project sing yatra hunba madi sangag bai thoramda pradhan mantri na hai tribal singi yai phathorang kaya paikhat pai besina mahake sarkar gi khwaidagi mangjil thaba thabakni project sing adu tribal lusing ba masung ningtam lanmi bhagavan birsa munda gi chamyang khai suba mapok komon ga mari leina na pangthokpa janjatiya gaurav divas ka mari leina na haudokhibani तुंगदा सुरत लेबा बिहारी सिंह वांगांग बदा प्रधानमंत्री ना राज्य दुगी विधानसभा मिखलदा एनडीए बुचाव नमाई पाखन बगी दमक बिहार की मियाम बुथागत पफोंदोखी महांग नहाई हौजिक्ति बिहार चौखट पगी अनौब थाक अमदा यौब ngamlagani बिहार आज दुनिया भर में छाया हुआ है दुनिया में कहीं जाइए बिहार की टैलेंट आपको नजर आएगी और ऐसा बिहार अब विकास में नई ऊंचाई को प्राप्त करने का मिजाज दिखा रहा है इस चुनाव में उस मिजाज के दर्शन हुए हैं बिहार की माताएं बहनें और बिहार के नौजवान महिला युवा ये एक ऐसा माई कॉम्बिनेशन बना है जिसने आने वाले अनेक दशकों की राजनीति का नींव मजबूत कर दी है नासा मुक्त भारत अभियान ना सही मंगा सुरक्षपगी पालन थौरम केंद्र की सोशल जस्टिस अमसुंग एम्पावरमेंट मंत्रालय ने सिंधुना थासी की तरा निपालदा अमृतसर की गुरु नानक देव यूनिवर्सिटी दा पांगथोकनी ngasi phongba pause singi maroiba pausinge dama khauji Waikhom Chitradhani leire Chitradhani Thagachari Washington Lanjinari ba singi chakthak ki mathakta yum Samal dasu government yengsilakle yum samal hantharaklabadi chapchana thengnagani haina Sanga Express Manipuri edition da ahan headline tawre MLA Singh punba ngamdriba makhai lamdamsida ingtapa purakpa ngamloi haiba asang kasargi wafam poknofam gi ani shuba headline tawri Board of Secondary Education Manipur na white map litho paper gi supplier khanbada wathok oire haina huyalan pawgi ahan headline tawre Manipur da su janjatiya gaurav divas pangthokre haiba pawsina naharol gi thaudangi ahan headline tawre sana leibakta Manipur da miyam gi lengak soidana semgani haiba gi thajaba piramle haiba BJP President Sardagi wafam anchor kalam da fongli Transport amadi TCI gi Additional Chief Secretary na Manipur na thengnariba Civil Aviation gi issue sing Ministry of Civil Aviation da pukhatkre haiba pawsi People's Chronicle gi ahan headline tawre Sanga Express English edition da Jammu Kashmir da bom pokhai bada miyoy mapal sire kuntrani thoi sokle haina ahan headline tawri chahi ani gi matungda Manipur Polo International amuk halakle haina Manipur Mail gi ahan ba headline tawre Washington Thagachiri Chitradhani aroibeda maroiba pau amuk khana Raija sigi tongan bajila singdagi security force na kusu khulai kya phagatle popi pambi singchu yantatu na manghan kre Laibak yatai mafam singaloina na Manipur da sungasi National Press Day gi thoram pangtokani amasung Pradhan Mantri na hairi tribal singi yaipa thorang kaya paikhat pa haibasina mahaki sarkar gi khwaidagi mangjil thaba thabakni pauloi jere